Manipur ki border town Moreh da hauzik duty tawriba state force da mafam aduda leiriba kuki miyamna chana thangnaba polam sing pi dabagi changsiliba khongjang adu hando haiduna Imphal Moreh lambi National Highway 102 ki Thobal Kiam Sifai Babu Bazar mapada counter blockade haukhre counter blockade asigi sarugamo oina ngasi ayuk pung nipan tabadagi miyamna National Highway da thoraktuna lambi da pochai purakpa gari sing thattuna check tawki Thobal district ki waithogdagi Kiam Sifai haukha amasung Thobal khunau fawbada leiba club Taranipan ki apunba club apunba loop Maitai Community Joint Coordinating Committee of Waithau to Haukha na sinduna changsiliba counter blockade asigi matangda committee asigi convener KH Inau Chana Fongdarakpada Haukiba February manga da committee asina Moreh da leiriba state force da chana thangnaba polam sing pi dabagi khongjang adu February 3 fawbagi manungda handokpinaba mari lenaba singda haizakiba do paukhum piraktabadagi ngasigi counter blockade ki khongjang asi changsinbani khongjang asi makoina handoktriba fawba chathakigani haiba wafam thamlakhi